Hi friend, hi chef news channel adom taram no Qari. Google Play Store degi direct SD card external SD card memory da kamaina application sing adu install togani habigi matang da khar khangminase. Aikoina Google Play Store degi install tawriba khodimak adu application install tawriba khodimak adu phone do sum changchal lakpadagi phone memory full oisalai full memory full oisalakpadagi hoina hapning application sing adu hapangamde kanagumba phone memory khajik to oi kanagumba gi na hang oi rei phone memory phungalakpadagi asumita aduna phone memory phungalakpadagi sagalakpa khara asumina tawduna comment tawre kanagumbana ariba application kak thalakpa anoba hapning badagi anoba sing adu amak habakpadagi ariba sing adu amak kaktataba yadabadagi phone memory fungal khalakpadagi kamaina tawre ha phone memory full oikhale hang oire phone sagale amadi anoba application hapning badu hapa yadre adu ekhoi hojik karam haina tawningba hapning ba application adu hapa matamda kamaina Play Store dagi SD card ta karam haina install tawgani madugi matangda to aigi phone asi root nate kanagumna root tawraga Taubadu aigi phone asida runate aduna I propi ge yengu. Sorry, root access is not properly installed on this device. Aigi phone asi rooted haibadu nate root tawbi abadu nate do ko hoji kam hina kamaina tawgani haibadu khakminarase to ahan bada setting de changani setting de changabagi matungda comment tawgani storage ta changani storage ta changbada prefer install location hina amathai the high bus kanagumri yaw badarabadi asida thare do kanagumana high application sing adu internet la tawningbra phone memory card tawningbra high ba adu akoina khallaga thamba yare the akoina SD card thamningbri na SD card click tawraga thamba yare do asum haina tawbataragadi aina hapning application sing adu hapaga nungaina sizinaba yagani Kanagumba ki phone da asum hena ayamba yawi aur kanagumba ki na yaude prefer install location ase dogi kanagumba na asum ha kanagumba ki phone da asum hena prefer install location ase yarom da bataraga di kam hena tawgani makoi sing adu ki damak tadi asum hena tawgani makoi singat ke dia phone setting da changani phone setting da changaga makoi singadu gadi comment tawgani phone setting da changani phone setting about phone da changaga comment tawgani build number par sida amak changani hariba build number sida sang matamda anira ahum na mari rak manga rak sum click tawgani click tum da you are now a developer hariba asi thador abhoba click tawgani adugi matungda amak back tawgani back amtang tawraga developer option hariba asi amak click tawgani developer option asi click taw matungda koi karigum off le mata arabadi on tawgani aduga on taw matungda kanagumbagi asomda yawkhidaba thiba phangdaba haibadi install location adu thiba phangdaba tarabadi mafhum asida phangani kanagumbagi mafhum asida phangdaba taragadi adum haina thigani hariba install location adu karigumba install location adu mafhum asirasu yawdaba taragadi kanagumba ki phone asomda su yawdaba somda su yawdaba taragadi karamaina tawgani ha root te tawgani hariba root tawraga mahakki adu install tawna honagani root ki mateng lawgani aduga mahak ki phone adu SD card ta application sing adu install tawgani do aigi channel asibu subscribe tawbiyu bell icon da nambiyu like tawbiyu amadi share tawbiyu thank you very much